ngasi akoina press meet ama tawjaribasi akoigi manipurgi kanosida lan sina maram orakanda akoigi maitai masa hum phakrakanda ama thadoraga ani thadoraktana akoigi thamjin bikiba sigi matangda akoi press meet ama tawjabani akoigi lupna struggling women association anglaipa sumana tawdana akoi sumana maming se thonjai adubu ngasi akoina phamjagadoriba haijagadoriba poda se kadoge hababu security advisor Mr. Kuladip Singh madi state force ki police DGP Rajiv ani sina CM ki advisor akoigi oriba akoigi kanosida thorakpa order dana state government na copy to security advisor and the commissioner home haidana tharakanda CM gi akoigi secretariat tagi advisor akoigi kanosina tholakpada kari hana tholakke hababu akoina tholakiba order ado adugidu thoidaba amadi kano tawdaba mahongda akoigi kano thola Kuladip Singhna haire kari hana hairege bu akoigi mi kuki militant samapanje matik chaba khuju khulai paira kanda akoi changlakre haidana mana masana haijagre aduga amu akoigi manipur miyam sida mana haikiba akoigi kuki samapan changakre habasina maram orakanda akoigi chamjaraba ahallamal apikpa angangsing adagi sigumba mayamsi akoigi thawaisi yamna wahanba adagi langtakna hanba akiba phawanba sumai tawdana leiraga charak chahinu neringai marak sida amu ma masana amu kadoge hababu amu numit nini humni leirakan sida amu ma press meet ama tawrakanda kari haina hairake hababu akoigi kuki militant samapan akoi changlakpagi paw leite haidana amu mana amu harapa manipur miyam sida mana mathak makha onthoga haning bada haidana amuna changai hai amuna changakte hai sumai tawdana akoi sida akoigi minamba thabak se mayam ama chatharakpa chamamna hanbase aduna state amagi security advisor ni haidana leiriba unified command gi chairman su oiriba amana akoigi status leitaba wafam haiba se akoi tasengna maki akoigi manipur praja amoina akoi angakpa akoigi thajadaba ado akoi phaujai maitai macha amabu kuki militant singna maitai macha ahumbu kuki militant singna thagraga kadauga hababu amana thadore e aduga ani amana amu phajal hore aduga phajali baji hadi kadauga hababu mafam khangdre adagi pharaga ama thadore ba potsina ahan ba matamda koigi moina lambi si lana kalu ba potsidagi akoi angang singje moigi kano sida akoigi red zone sida tarure red zone sida taruro matungda kadauga hababu angang singsina khangdingai marak sida akoigi kuki gi nupi sing habadi ima sing khara thola kanda moisi loksali khachali habagi paw koi social media kai kara sida adum tare ba potsina maram wara kanda kadauga hababu amana akoigi air sina loksalaga thamhoraga ani amana karaida kanada henover tawgriba kanada sinagriba karaida leiriba habaje haji pamapang khangdre aduga amaduna amu thadorakpa aduna air ga kuki militant singsiga akoi understanding ama leinara kada moisi paw phakto phakjin tawnara kada akoi thabak se chatharabra habagi achauba chingnaba ama akoigi praja singsida lehalle duga masi maksu oigani haina khanjai aduduna aikoina moina understanding leina kuki ga adudagi kuki militant singsiga adudagi air singsiga moi manara kanda aikoigi maitai haba society sida leiba maitai haba aikoigi maitai kujo kharase loina ba mulhanabagi adugumnaba lalong ama silapra habase aikoina ngasi sumaina hangba wahang ama oire aduna kuki militant singa tawriba thawong ase akoigi sab chaba akoigi terrorist amagi thawong ne habase haman batholo yana khalli akoina ui cinema da drama da adugumlaba akoigi terrorist singa sathaba akoigi mi ama phajal lakanda moigi mi ama phajal lakanda noi akoigi mi do thadorak tragadi noigi mi se halani natraga na tupani adu tawrani adu dona exchange tawthongna ba habadi amaga putsinaba noigi do akoida pirau adagi noigi so akoi pige kana haba adugumba terrorist ki thabakse akoigi maitai society sida kuki militant singsina ngasi chathara liba pot ase sigi achauba responsibility daita se akoigi Kuladip Singh amadi akoigi DGP Rajiv Singhna daita se pubam thoi moina lobam thoi haibase akoina hajari aduduga akoigi security advisor mena thara iba pose tasing na harabada sahi umpu helaba
ꯃꯤꯁꯛ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯃ ꯑꯣꯏꯇꯥꯔꯒꯁꯨ ꯊꯕꯛꯇꯒꯤ ꯄꯣꯊꯥꯅꯅꯕ ꯑꯌꯥꯕ ꯄꯤꯔꯀꯥꯟꯗ ꯃꯈꯣꯏꯁꯦ ꯃꯌꯨꯝꯗ ꯏꯔꯦꯟꯖꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯃꯆꯥꯁꯤꯡꯅ ꯁꯦꯕꯥ ꯇꯧꯔꯀꯥꯟꯗ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯝꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯀꯩꯅꯣ ꯑꯃ ꯑꯣꯏꯍꯜꯂꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯆꯍꯤ 60 ꯍꯦꯜꯂꯛ ꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇꯗ ꯃꯈꯣꯏꯁꯦ ꯃꯦꯟ ꯇꯥꯅ ꯕ꯭ꯔꯦꯟꯁꯦ ꯐꯖꯅ ꯋꯥꯔꯛ ꯇꯧꯔꯀꯥꯟꯗ ꯊꯕꯛꯁꯦ ꯇꯧꯕ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯊꯕꯛꯇꯒꯤ ꯄꯣꯊꯥꯍꯜꯂꯀꯥꯟꯗ ꯃꯣꯏꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯏꯟꯁꯦꯟꯇꯤꯞꯅꯤ ꯈꯪꯗꯦ ꯑꯗꯨꯗꯒꯤ ꯃꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄꯗꯨ ꯐꯪꯉꯀꯥꯟꯗ ꯌꯨꯝꯗ ꯄꯣꯊꯥꯔꯒ ꯂꯩꯍꯟꯕ ꯑꯗꯨꯒꯨꯝꯂꯕ ꯃꯤꯁꯛ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯦꯀꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ ꯊꯥꯖꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯥꯅ ꯊꯧꯑꯣꯡ ꯊꯧꯗꯥꯁꯦ ꯃꯀꯣꯛ ꯌꯥꯗꯕ ꯑꯗꯒꯤ ꯇꯧꯗꯕ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯆꯠꯅꯕ ꯑꯗꯒꯤ ꯇꯧꯕ ꯌꯥꯗ꯭ꯔꯕ ꯋꯥ ꯉꯥꯡꯕ ꯑꯗꯒꯤ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗ꯭ꯔꯕ ꯁꯦꯀꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ ꯊꯥꯖꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯉꯁꯤꯗꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯗꯨꯒꯨꯝꯂꯕ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃ ꯑꯣꯏꯍꯜꯂꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ NIA ꯅ ꯐꯥꯔꯒ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯛ ꯐꯪꯗꯅ ꯖꯦꯜꯗ ꯊꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯇꯤ ꯃꯥꯔꯛ ꯍꯥꯎꯀꯤꯞ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯒꯤ ꯏꯆꯝ ꯆꯝꯕ ꯃꯤꯆꯝ ꯑꯉꯥꯡ ꯑꯍꯨꯝꯁꯤꯒ ꯑꯃ ꯊꯥꯗꯣꯔꯛꯑꯒ ꯑꯅꯤ ꯂꯩꯍꯧꯔꯤꯕ ꯄꯣꯠꯁꯤꯒ ꯑꯣꯟꯊꯣꯛꯅꯁꯤ ꯍꯥꯏꯕ ꯋꯥꯁꯦ ꯁꯤꯗꯤ ꯀꯅꯥꯅꯁꯨ ꯉꯝꯃꯔꯣꯏꯗꯕ ꯄꯣꯠꯅꯤ ꯍꯥꯏꯕ ꯃꯣꯏꯒꯤꯗꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯥꯔꯒ ꯑꯗꯨꯃꯥꯏꯅ ꯖꯦꯜꯗ ꯂꯩꯔꯤꯕꯅꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯂꯝꯕꯤ ꯂꯥꯟꯅꯕꯗꯒꯤ ꯏꯆꯝ ꯆꯝꯕ ꯑꯩꯈꯣꯏꯒꯤ ꯔꯤꯀ꯭ꯋꯤꯠꯃꯦꯟ ꯌꯥꯎꯕ ꯆꯠꯀꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯦꯞꯇ ꯌꯦꯡꯉꯒ ꯆꯠꯄꯗ ꯂꯝꯕꯤ ꯑꯣꯟꯅꯔꯦ ꯇꯧꯔꯦ ꯍꯥꯏꯗꯅ ꯃꯐꯝ ꯈꯪꯗꯅ ꯆꯪꯈ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯏꯆꯝ ꯆꯝꯖꯕ ꯏꯆꯥꯁꯤꯡꯗꯣ ꯑꯗꯨꯗꯨꯒ ꯑꯣꯟꯊꯣꯛꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯕ ꯑꯗꯒꯤ ꯀꯟꯗꯦꯝ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯒꯂꯤꯡ ꯋꯨꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯑꯩꯈꯣꯏ ꯀꯟꯗꯦꯝ ꯇꯧꯖꯔꯤ ꯑꯗꯨꯒ NIA ꯒꯤ ꯀꯦꯁꯇ ꯂꯩꯔꯤꯕ ꯃꯤ ꯑꯃꯕꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯀꯤ ꯒꯚꯔꯟꯃꯦꯟꯠꯅ ꯅꯠꯇ꯭ꯔꯒꯅ DGP ꯔꯥꯖꯤꯕ ꯁꯤꯡꯍꯅ ꯑꯩꯈꯣꯏ ꯃꯁꯤ ꯁꯣꯜꯕ ꯇꯧꯕ ꯉꯝꯒꯗꯕ ꯅꯠꯇꯦꯕ ꯃꯁꯤ ꯀꯅꯥꯅ ꯇꯧꯒꯗꯒꯦ NIA ꯅ ꯂꯧꯔꯕ ꯀꯦꯁ ꯑꯃꯗꯤ ꯀꯅꯥꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯕꯨ ꯁꯦꯟꯇꯔ ꯒꯚꯔꯟꯃꯦꯟꯠꯅ ꯇꯧꯖꯒꯗꯕꯅꯦꯕ ꯁꯦꯟꯇꯔ ꯒꯚꯔꯟꯃꯦꯟꯠꯅ ꯇꯧꯒꯗꯕ ꯄꯣꯠꯇꯨ ꯑꯩꯈꯣꯏꯒꯤ ꯑꯄꯤꯛꯄ ꯁ꯭ꯇꯦꯠꯁꯤꯗꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯁꯤꯗꯒꯤ ꯑꯉꯥꯡ ꯑꯅꯤ ꯊꯥꯖꯤꯜꯂꯀꯥꯟꯗ NIA ꯒꯤ ꯀꯦꯁꯇ ꯖꯦꯜꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯤ ꯃꯥꯔꯛ ꯍꯥꯎꯀꯤꯞ ꯍꯥꯏꯕꯁꯤꯒ ꯑꯣꯟꯊꯣꯛꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯀꯟꯗꯦꯝ ꯇꯧꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁꯣꯁꯥꯏꯇꯤꯁꯤꯗ ꯉꯁꯤꯗꯤ ꯂꯥꯟꯁꯦ ꯊꯣꯛꯑꯕ ꯃꯇꯨꯡꯁꯤꯗ ꯅꯨꯄꯤꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦ ꯂꯥꯟꯕꯨ ꯉꯥꯛꯀꯗ꯭ꯔꯥ ꯑꯗꯒꯤ ꯃꯆꯥ ꯃꯁꯨ ꯆꯥꯎꯁꯜꯂꯛꯑꯕ ꯇꯧꯔꯕ ꯑꯩꯒꯤꯁꯨ ꯈꯪꯗꯦ ꯑꯃꯒꯤꯁꯨ ꯈꯪꯗꯦ ꯃꯆꯥꯁꯤꯡꯁꯦ ꯈꯤꯇꯪ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯋꯥꯈꯜ ꯈꯤꯇꯪ ꯈꯜꯂꯛꯄ ꯍꯥꯏꯕꯗꯤ ꯃꯦꯆꯣꯔ ꯈꯤꯇꯪ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯃꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯅ ꯍꯦꯟꯗꯅ ꯀꯩꯗꯧꯒꯦꯕꯨ ꯌꯨꯝꯗ ꯄꯣꯊꯥꯔꯒ ꯂꯩꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯏꯊꯥꯗ ꯀꯣꯟꯁꯤꯟꯕꯒꯤ ꯁꯛꯇꯤꯒꯤ ꯋꯥꯡꯃꯗ ꯂꯥꯛꯏ ꯑꯩꯒꯤ ꯏꯆꯥ ꯃꯁꯨ ꯃꯉꯥ ꯉꯁꯤ ꯐꯥꯖꯤꯟꯕ ꯌꯥꯗꯦ ꯇꯁꯦꯡꯅ ꯀꯩꯒꯤꯅꯣ ꯍꯥꯏꯔꯕ ꯃꯇꯝꯗ ꯃꯃꯥ ꯂꯩꯕꯥꯛꯁꯦ ꯃꯥꯡꯈꯤꯗ꯭ꯔꯥ ꯑꯗꯒꯤ ꯇꯥꯈꯤꯗ꯭ꯔꯥ ꯍꯥꯏꯗꯅ ꯃꯃꯥ ꯂꯩꯕꯥꯛ ꯀꯟꯅꯤꯡꯕꯒꯤ ꯑꯁꯥꯁꯤꯗ ꯂꯣꯏꯅꯃꯛ ꯃꯌꯨꯝꯗ ꯂꯩꯇꯦ ꯇꯪꯗꯨ ꯂꯩꯇꯥꯗꯦ ꯂꯥꯟꯕꯪ ꯈꯨꯗꯤꯡꯒꯤ ꯆꯦꯜꯂꯤ ꯈꯨꯠꯂꯥꯏ ꯃꯣꯏ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯅꯠꯇꯦ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯔꯤꯅ ꯇꯧꯔꯀꯥꯟꯗ ꯃꯣꯏ ꯂꯥꯟꯁꯦ ꯂꯥꯟꯊꯦꯡꯅꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯣ ꯈꯪꯗꯦ ꯂꯣꯏꯅꯃꯛ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯅ ꯃꯁꯥ ꯃꯁꯥꯒꯤ ꯊꯧꯗꯥꯡꯁꯦ ꯃꯁꯥ ꯃꯁꯥꯅ ꯃꯔꯣꯝꯗꯣꯝ ꯂꯧꯖꯔꯛꯑꯦ ꯂꯧꯔꯛꯄ ꯃꯇꯝꯁꯤꯗ ꯃꯃꯥꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯉꯥꯛꯄꯁꯨ ꯉꯝꯗꯦ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯕꯨ ꯂꯥꯟꯐꯣꯡꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯀꯩꯅꯣꯁꯤ ꯀꯟꯅꯅꯕ ꯐꯨꯔꯨꯞꯁꯤ ꯀꯟꯅꯅꯕ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯁꯦ ꯀꯟꯖꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯐꯣꯡꯗ ꯆꯤꯡꯌꯥ ꯇꯝꯌꯥꯁꯤꯡꯁꯤꯗ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯏꯆꯥꯁꯤꯡꯁꯦ ꯇꯥꯟꯅꯗꯅ ꯑꯩꯈꯣꯏꯒꯤ ꯂꯣꯡꯎꯞꯅ ꯎꯞꯄ ꯉꯥꯗꯧꯅ ꯇꯥꯟꯗꯅ ꯑꯩꯈꯣꯏꯒꯤ ꯐꯥꯒꯠꯄꯤꯔꯀꯥꯟꯗ ꯆꯩꯔꯥꯛ ꯄꯤꯕ ꯖꯦꯜꯗ ꯊꯝꯖꯤꯟꯕꯤꯕ ꯑꯗꯒꯤ ꯇꯧꯁꯟꯕꯤꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯦ ꯊꯣꯛꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯉꯁꯤ ꯃꯩꯇꯩ ꯁꯣꯁꯥꯏꯇꯤꯁꯤꯗ ꯍꯤꯡꯉꯤꯕ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣই ꯄꯣꯊꯥꯔꯒ ꯇꯨꯃꯤꯟꯅ ꯌꯨꯝꯗ ꯇꯨꯝꯗꯅ ꯆꯥꯗꯅ ꯂꯩꯊꯣꯛꯄ ꯉꯝꯃꯛꯇꯕꯒꯤ ꯃꯐꯝ ꯑꯃ ꯌꯧꯔꯛꯇꯅ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯂꯥꯜꯍꯧꯅꯤꯡꯕ ꯂꯥꯟꯃꯤ ꯍꯥꯏꯕꯗꯣ ꯃꯃꯥ ꯑꯩꯈꯣꯏꯁꯨ ꯑꯣꯏꯔꯛꯀꯗꯣꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯅꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯂꯗꯤꯞ ꯁꯤꯡ ꯑꯃꯗꯤ DGP ꯔꯥꯖꯤꯕ ꯁꯤꯡꯍꯅ ꯗꯥꯏꯇ ꯂꯧꯔꯀꯥꯟꯗ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯄꯨꯝꯅꯃꯛ ꯂꯧꯔꯀꯥꯟꯗ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯖꯔꯤꯕ ꯀꯞꯆꯔꯤꯕ ꯃꯃꯥ ꯃꯄꯥ ꯐꯦꯃꯤꯂꯤꯒꯤ ꯃꯅꯥꯛꯇ ꯈꯨꯠꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯁ꯭ꯇ꯭ꯔꯒꯂꯤꯡ ꯋꯨꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ